Social media da katukaran tauba atiba wahi wata sizinaduna Leingak pumiyambu Karem Kathainabada Sandokpa Facebook page Hangba-Sing matungda amuk hanna Toujararoi Haina Sengdok-Narakli Hauzik tha tara manga helaklaba Manipur gi irang asida social media gi Facebook account paiba singna makoi gi page singda tahaidaba wahi tabadu nungaitaba wata na chingba machintiba na chingba kaya ngang sakpa miyam bulan uhananaba tauba account paiba naha kaya ama ngasi makoi na tawkiba thabak thoram sing adu miyam da ngakpiu lan kre matungda amuk hanna Toujararoi Haina masa-masana social media gi kuthangda Sengdok-Narakli Manipur gi Leingak pairiba makok thongba miyoi singgi asoiba matau tamduna Karem Kathainabada luzadaba wahi wata sizinaduna thagalakpa clip sing lauthok charage Haina Sengdok-Narakli I Facebook account then sana samhar account asidagi pabu bungbi phiren thaganda lapu posting dai hangna lebak miyam masibu lan lamjing bu yaba maram da Karem Kathainabada man ba comment sing piru bagi dama ai isana lebak miyam amadi pa level Leingak hojik Manipur gi sem oina bidi pabung biren Imphal da la lain ai haijari matung da su asigumba comment sing asi lebak miyam su tawbidana ba haijari ai lebak miyam Imphal da wakong kasin losai madudi ai bi Facebook account ikiyo kamarang sa hai basida ay nam lebak miyam lanu ubaya amadi sarka pai pabung MBMbu ay na wahay wata phasada bahai adu lebak miyam Imphal da na lale hajari amasung mayam nasu tawbidana ba hajari tu ay na tawzagiba mariyan duri sana yana miyam Imphal da su khulolaga hajari ay miyam kapiyo hay hajari aigi FB account nawada kilamam haiba sidagi mayam bulan uhanba yaba amadi pabung birenda mention share toksanba adugi damakta ai mayam Imphal da lal hajari ai matung manawda amuhana smaina mayam gi sokpa yaba pabung gi sokpa yaba matung manaw amuhana Toujararoi mayam Imphal da lal hajari Kiran lai sangkoba Facebook account ama ai isagi lejai aduda mayam na video ama share toropadagi aina aigi account da download toroga aina upload tawjagare adugi video to lebak miyam amadi pabung sem birenda Karem na goina thokre aina khamdabana khamjadabdana aina thagajarubane aduna lebak miyam amadi leiriba Leingak sigi hojik pairiba pabung sem birengi marketagi aibu ngabinaba pabungda romjari I Facebook account mamingna kanglei yom nam haina leibane ado ngasi nongni gi mamangda aina sereng ama thiraga video ama thagachagibdo ai lebak miyam gi mamangda ai lale hajari aduga amasung pabung birenda ju ai lale hajari asigumba video se matung du ai thagachararoi aduga praja miyam du sumaina tawiranu ju ai hajaningi aduga akoi nungsi janana punna leminaraga lebak se kannaba panminarsi